Nagaland ki National Highway number 29 da Ching Ningkhaibagi Thoudok da Meeoi taruk Leikhidre kayamana ashok apan nangkhre Ukrul Times ki report amana hai Ching Ningkhaibagi Thoudok ase ngasi anganba ayukta thokibane Thoudok asina maram oiraga Dimapur Kohima National Highway lambe faunaba ngamdana leire laibak thiba Thoudok aduda Leikhidre sing adude Kizumetoma dagi Krisangule chehi nifutaru Ferimadagi Samir Datta chehi nifumdoi Kizumetoma-dagi Aheyu chehi Nangkhre Ferimadagi Dazu chehi humfu Sopon Biswas chehi kuntranitoi amadi Vijay chehi kunipani Hausik faubagi oina Thoudok aduda sokpadagi Laikanariba Meeoi sing aduna Ruzozei chehi kuntrataru Suhel Akram chehi kuntranipan Anil Chaudhary chehi kuntare ni hairi lambi fauna kidaba sinamaram oiraga nongmada changdaba yadaba potlam kayagi awatpa leirakpa yabagi oithokpa leire hainasu Kohima District Administration na checks and watam kre District Administration na fongdorakpagi matung inna hojik faubagi oina nongmada changba potlam sing amate thaugi awatpa leitri makata nasu potchai sing ase watana fanghanaba hotnari hairi